Mikhal mamangda BJP na luchingba government mayi chatle. BJP na luchingba government sawgatlamba singda natana BJP gi MLA kharasu Congress ta onsinkhre. Hayeng Rajya Sabha gi vote Thadanaragani. Tha asigi taraga mapanda pangthokadoriba biennial election to the Council of State Rajya Sabha 2020 Chingmairongda laiba Manipur Legislative Assembly gi committee room da numit asigi ayuk pung mapandagi na nungthil pung mga fauba elected members singna vote Thadanaragani. Election asigi yenglaga numit asi Manipur Legislative Assembly suti oigani. Adubu mikhal asiga mari lainaba official sing amade officer sing di mathau tawgani. Masigi matangda ngasi Manipur Legislative Assembly gi Secretary M Ramani na chairwal ama thokre. Amaromda Manipur Legislative Assembly gi Chief Security Officer na ngasi thokiba office memorandum amada COVID-19 laichat ki yenglaga Election Commission of India na piba protocol sing nga thabak lokhot pa haure haire. Mikhal numit asida member sing na tonglakpa gari sing Assembly gi gate number 1 da changlaga parking number 1 da park tawgani. Aduga vote thadaba loiraga gate number 2 da thokadabani. Elected member sing gi escort gari sing Assembly complex manungda park tawba yaroi. Mirep Singh, Election Observer, Chief Electoral Officer, Election Officer Singh, Medical Team, DIPR gi Official Singh, Media gi Mioy Singh amadi Fire Service gi Mioy Singh gi Gari Singh, Assembly gi Gate number 2 da changlaglaga Parking number 2 da park tawgani. Aduga duty loiraba matung Gate number 2 da amuk thokna waksu khanghalli. Atopa pawamada India gi Lanmeesingna Kathokhiba du Lemna Mangloi Prime Minister Ladakh ki Galwan Valley da khut thokna wada sikhiba India gi Lanmeesingna Kathokhiba du Lemna Mangloi haina Prime Minister Narendra Modi na yumsakaisa numita phongdokre. Corona virus ki matangda Chief Minister single loina na pangthokpa virtual conference ki nini suba numit ki hogdokpagi warolda mahakna hai. India na santi pami adubu karigumba kaihorklawadi chapsaba paukhum ama piba ngami. Aikhoigi damakta laiva ki unity amasung sovereignty asina khwaidagi hena maru oi haina mahakna phongdokhe. Modi na hai khenavasing wathok oiraktana India na matam pumnamakta hotnai. Tungda laikhidraba Lanmeesing aduda ikai khumnaba utpo oina Prime Minister amasung meeting aduda saruk yakibasingna minute khara tumina laikhi. Nongpok thangba Ladakh ki Galwan Valley da China gi troop singa khut thoknaba amada haukiba ningthokaba numit ki numidangda Colonel ama yauna India gi Lanmi kun sikhi.